Oja, Oh, nang ngarang yaw madi am pharam gadon. oh ai yaw do ga thing ba. Oh. Ado kano kitang feedback khara pigen ado no jada kano ta phone to rakado tas sang ba hai koi wari khara sana ja minute manga ka kan te jam sanga. Oh, hai. Ngarang ni do kitang correction khara pining bo ja. Hai ne. Koi gi number 1 dana kano gi radar gaw gi okay pukram mam kano hai bodo kali Baba thon. baba thon nate ya ba mai ning se pukram mam pura chaw buni ba. Na bora chaw ba. Ai ngatang nu tang slip oi gim. Hoi hoi. Ada mungkin aigi minggu studi nanti apa sentuh Oh. Oke. Oke. Sorry. Acha kok. Ada lagi mamu kan mana masih hujiki ojana kan tahu betul. Bagi lemanai ke hai betul lemanai na majority oi. Ada lagi kanin thonai na kira minority oi na hai betul. Aduh kedua ya opposite oi ya. Oh. Hai Ninthau si akhoi Assam da lairise. Ah. Assam daga Jiribam daga Jiri daga adagi Tripura da lairiba si majority si 90% si loina Ninthau ngaktan ya ba. Okay. Ai do ona tena kre. Una taina kre. Okay. 90% si Ninthau ni moi Rajargang to ya ba. Oh. Bishnupriya Ah, Maron da hai. Razargang. 10% ngaktan ni lairise Madhui Gang se. Okay. Madhui Gang te Ninthau ni ya ba. Gang hai di akhoi ki Bishnupriya da gang hai di khunniya ba. Hai. Rajargang hai di Ningthaugi kana tawna magi kari haini magi sampati kana tawra thamna jingba khona tawna seba tawna leiba mi singdo moi khundadan tar bisindu loina kanogi Rajargang Hai. adudegi ase Bishnupriya version ni ko adudegi Madoi hai se Bishnupriya marondana akhoi ki Sijani ba Hai. Sijagi magi Laima da. Laima sorry Laima gi kano tauba akhoi mai seba tawna mai kano tawna laima kanggu sing sidi kano ni madui gi gang hai di punsin na moi khundadan taba ko moi singche moi mayam si ampullaga moi madui gang kawi ba ado Manipur da su phai Assam da su phai Tripura ka kano Bangladesh da su phai ba Lairiba Rajargang Ningthonai ga Madoi gang kano ga akhoi gi leimanai ga ne punna tamina de aba historical matamdagi moi khaina tale ba ko Chumi. mix oi de aba ko adudagi dialect ta so language ta so akhoi gi hujiki tawri kaching ga ngang ba ga imphal ngang ba khara khenari se adu kumaina tawnai aba khatang khoi aba ko adudagi Madoi gang dana akhoi gi maitai gi kano gi word se vocabulary si yam ya Rajargang to sulai Rajargang hai hai ne 30-40% mu lei Dr. Kali Prasad Ojagi magi research ta adagi Madoi gang na sidagi su helia ba Okay. और hai jani 50-60% mu maitai vocabulary mu de jaus ado Bangladesh na mu Rajargang percentage na kano gi apai gi lai ma ni thonai na wale kano dagi ado lai manai ni yam ya ba moi adana kai hai 30% mo I do bakano ai aina aigonda concept leiba akoi kano do leimanai sina masingdi yamdraga leimanai aina hainaraga mayam punang bu khangna doise haibagi wakhandi leiba aduna ina ojabu correction tawbi ga ina logic ai mathangi dane mathangi amuk hairko matumda mamangi do tang slip da ona taina na hai gra dum hairke hoi adudagi hojiki pull-up na ne ko ojana hai na last ta koina kana to busi laimana ai haire kana mayam si Bishnupriya haide vida ba laimana ai haire ka mayam punna kana to busi na ni recommend to yana hai bise adu laimana ai haire di only group khakta ta ama khakta da represent to ya ba Tripura da lai si ningthau naira Tripura da laiba Assam da laiba se 90% sin thonai ngakani do maitai na ne ah अखोगी निंगथौनाय हायरगा खंगद्रे लैमनाय हायरगा विष्णुप्रिया अपुमबु खंगबा चुम्मे अबा अदो हौजिकी अखोगी विष्णुप्रिया ददि पुन्न कनो सि लैरे अबको हाइदे डिस्टिंक्टली एकदम लैरे अबको कनानो लैमना इसे कनानो निंथोना इसे दुदे आई जानताय तावनेना अदुना हौजिकी ओजाना लैमनाय हारदि कैनो खंबा लैमनाय हारदि विष्णुप्रिया द ट्रांसलेट तरुगा अदुगी मीनिंग ना मादुई गांग तारे मादुई गांग हारदि Assam, India, the Vishnupriya Manipuri Mayang, only 10% represent only Bangladesh, 70% represent only Aba.
ꯍꯣꯏ ꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪꯒꯤ ꯀꯟꯁꯦꯞꯇꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕꯥꯞ ꯇꯥꯔꯕ ꯑꯥ ꯑꯗꯨꯅ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯑꯗꯨꯗꯒꯤ ꯑꯁꯤ ꯑꯃ ꯄꯣꯏꯟ ꯑꯃꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯣꯏꯟ ꯑꯃꯅ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣꯡ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨꯒꯥꯠ ꯃꯥꯁꯨꯒꯥꯠꯁꯨ ꯉꯥꯏꯈꯣꯡ ꯑꯩꯈꯣꯏ ꯈꯨꯟꯁꯤꯅ ꯂꯨꯠꯄꯥꯠ ꯖꯔꯒ ꯈꯨꯃꯟꯁꯨ ꯀꯧꯏꯕꯀꯣ ꯍꯣꯏ 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 ꯈꯨꯃꯟꯁꯨ ꯀꯧꯏ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯔꯥꯈꯥꯜ ꯖꯤꯜꯂꯥꯒꯨꯝꯕꯁꯤꯗ ꯑꯗꯨꯗ ꯎꯝ ꯏꯃꯥ ꯃꯔꯣꯟꯁꯤ ꯕꯤష్ꯅꯨ ꯀꯩꯅꯣ ꯑꯣꯖꯥꯅ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯏꯃꯥ ꯎꯝ ꯃꯔꯣꯟꯁꯤꯗꯤ ꯑꯦꯛꯆꯨअली ꯍꯥꯏꯔꯨꯔꯒꯗꯤ ꯃꯩꯇꯩꯗꯤ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯒ ꯑꯗꯨꯒꯤ ꯇꯦꯛꯅꯤꯀꯦꯜ ꯔꯤꯖꯟꯗꯣ ꯍꯥꯏꯒꯦ ꯎꯝ ꯈꯨꯟꯁꯤꯗ ꯉꯥꯡꯉꯤꯁꯦ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯁꯦ ꯎꯝ ꯍꯥꯏꯗꯤ ꯕꯕꯥ ꯍꯣꯏ ꯑꯗꯨꯗꯒꯤ ꯑꯕꯣꯛ ꯍꯣꯏ ꯏꯄꯨ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯃꯌꯥꯝꯁꯦ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯅꯤꯀꯣ ꯎꯝ ꯏꯃꯥꯁꯤꯅꯅꯦꯀꯣ ꯏꯃꯥꯁꯤꯗꯤ ꯂꯨꯍꯣꯡꯕ ꯄꯨꯔꯛꯏꯁꯤꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯈꯨꯟꯗꯩ ꯄꯨꯔꯛꯄꯅꯤꯀꯣ ꯑꯗꯨꯗ ꯏꯃꯥꯁꯤꯅ ꯂꯥꯛꯑꯒ ꯏꯃꯥꯁꯤꯅ ꯃꯆꯥꯗ ꯉꯥꯡꯕꯁꯦ ꯃꯩꯇꯩꯂꯣꯟ ꯀꯨꯏꯂꯥ ꯉꯥꯡꯕ ꯅꯠꯇꯦꯕ ꯑꯣ ꯃꯃꯥꯁꯤꯒ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯃꯥꯏ ꯃꯃꯥ ꯃꯔꯣꯟꯁꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅꯦꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯃꯃꯥ ꯈꯛꯇꯪꯗꯅꯤ ꯃꯥ ꯉꯥꯡꯉꯤꯁꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯎꯝ ꯑꯗꯨꯗꯒꯤ ꯑꯇꯩ ꯃꯌꯥꯝꯗꯣ ꯃꯈꯨꯔꯥ ꯑꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀꯥꯡꯕꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯉꯥꯡꯉꯤꯁꯦ ꯃꯩꯇꯩꯂꯣꯟ ꯀꯩꯒꯤꯅꯣ ꯃꯄꯥꯟꯗꯒ ꯁꯣꯁꯤꯌꯦꯜꯂꯤ ꯆꯨꯜꯂꯤꯁꯦ ꯃꯩꯇꯩꯂꯣꯟꯅꯦꯕ ꯃꯃꯥ ꯈꯛꯇꯪꯗꯨꯗꯅꯤ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯑꯉꯥꯡꯁꯦ ꯃꯃꯥꯁꯦ ꯎꯝ ꯑꯗꯨ ꯃꯥꯁꯦ ꯇꯞ ꯇꯞꯅ ꯃꯩꯇꯩꯂꯣꯟ ꯍꯩꯔꯦꯕꯀꯣ ꯎꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯂꯨꯍꯣꯡꯅ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗꯤ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯑꯅꯤꯗꯅꯤ ꯑꯉꯥꯡ ꯑꯣꯏꯔꯛꯏꯁꯦ ꯎꯝ ꯃꯥꯅ ꯆꯥꯎꯔꯛꯇꯣꯔꯤꯁꯦ ꯆꯍꯤ 2-3 ꯐꯥꯕꯗꯅꯤ ꯃꯥꯅ ꯇꯞ ꯇꯞꯅ ꯈꯔ ꯈꯔ ꯉꯥꯡꯉꯛꯇꯣꯔꯤꯁꯦ ꯑꯗꯣ ꯃꯃꯥꯁꯦ ꯃꯩꯇꯩꯂꯣꯟꯁꯦ ꯇꯞ ꯇꯞꯅ ꯑꯝꯇ ꯍꯩꯔꯛꯏꯑꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯔꯥꯈꯥꯜ ꯇꯤꯂꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯃꯌꯥꯡ ꯅꯛꯄ ꯃꯩꯇꯩ ꯅꯛꯄ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯡ ꯅꯛꯄ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤ ꯃꯩꯇꯩ ꯅꯛꯄ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯏꯃꯨꯡꯗ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯣꯏ ꯆꯍꯤ ꯑꯃꯁꯦ ꯆꯩꯔꯣꯏꯕꯀꯣ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯃ ꯑꯉꯥꯡ ꯎꯅꯗ꯭ꯔꯤ ꯐꯥꯎꯒꯤ ꯃꯃꯥꯡꯁꯦ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯂꯣꯟꯁꯦ ꯇꯝꯒꯗꯧꯅꯦꯕ ꯃꯣꯏ ꯑꯗꯨꯗꯤ ꯏꯃꯨꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤ ꯑꯗꯨꯗꯤ ꯑꯗꯣ ꯔꯥꯈꯥꯜ ꯍꯣꯔꯦꯟ ꯇꯤꯂꯥꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣꯡꯗꯣ ꯑꯥ ꯃꯥꯁꯨꯒꯥꯠꯇꯣ ꯑꯥ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯩꯇꯩꯂꯣꯟ ꯍꯩꯇ꯭ꯔꯤ ꯐꯥꯎꯕ ꯂꯨꯍꯣꯡꯉꯒ ꯄꯨꯔꯛꯑꯒ ꯃꯧꯁꯦ ꯑꯥ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯈꯨꯠ ꯐꯨꯠꯀꯤ ꯆꯥꯗꯕ ꯀꯩꯅꯣ ꯐꯨꯠ ꯊꯣꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯇꯧ ꯃꯈꯨꯠ ꯆꯥꯕ ꯃꯈꯨꯠ ꯆꯥꯕ ꯃꯈꯨꯠ ꯆꯥꯟꯅꯗꯦꯕ ꯃꯇꯝ ꯑꯥ ꯑꯗꯨꯅ ꯆꯍꯤ ꯑꯣꯜꯂꯛꯄꯀꯣ ꯑꯉꯥꯡ ꯌꯥꯎꯔꯛ ꯐꯥꯎꯕꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕꯗ ꯃꯩꯇꯩꯂꯣꯟꯁꯤ ꯆꯨꯝꯅ ꯉꯥꯡꯉꯛꯇ꯭ꯔꯒꯗꯤ ꯆꯍꯤ ꯑꯣꯜꯂ ꯐꯥꯎ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯉꯥꯡꯗ꯭ꯔꯤꯕ ꯍꯥꯏꯕꯀꯣ ꯆꯍꯤ ꯑꯣꯜꯂ ꯐꯥꯎ ꯉꯥꯡꯗ꯭ꯔꯤꯕ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯀꯟꯅ ꯈꯣꯟꯍꯥꯏꯁꯦ ꯀꯟꯅ ꯆꯩꯕꯁꯦ ꯂꯥꯛꯑꯦꯕ ꯅꯣꯛꯀꯅꯤ ꯆꯩꯕ ꯍꯥꯏꯗꯤ ꯇꯣꯇꯦꯜꯂꯤ ꯃꯥꯁꯦ ꯑꯥꯎꯠꯀꯥꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯆꯩꯕ ꯅꯠꯇꯦ ꯍꯧꯖꯤꯛꯐꯥꯎ ꯍꯩꯇ꯭ꯔꯤꯕ ꯅꯪ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯗꯤ ꯆꯩꯕ ꯊꯥꯡꯕꯒꯤ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯉꯁꯥꯏ ꯃꯈꯨꯠ ꯆꯥꯕ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯁꯤꯗ ꯆꯩꯗꯦ ꯃꯣꯏꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯀꯃꯟꯂꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯆꯍꯤ ꯑꯃꯗꯤ ꯆꯩꯅꯗꯦ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯀꯣ ꯆꯍꯤ ꯑꯣꯜꯂꯛꯑ ꯃꯇꯨꯡꯐꯥꯎꯗ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯃꯩꯇꯩꯂꯣꯟꯁꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯉꯛꯄ ꯂꯩ ꯆꯨꯝꯗꯅ ꯍꯥꯏꯖꯤꯜꯂꯛꯄ ꯂꯩ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯖꯤꯜꯂꯛꯄ ꯂꯩꯗꯅ ꯑꯗꯨꯒ ꯌꯥꯟꯁꯤꯜꯂꯒ ꯉꯥꯡꯁꯤꯜꯂꯛꯄ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯄꯔꯝꯗꯨ ꯆꯨꯝꯅꯗꯅ ꯉꯥꯡꯁꯤꯜꯂꯛꯄ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯆꯩ ꯊꯥꯡꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯅꯦꯕ ꯆꯍꯤ ꯑꯣꯜꯂꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯅꯔꯣꯟ ꯆꯨꯝꯗ꯭ꯔꯤꯕ ꯆꯨꯝꯃꯤ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯑꯩꯈꯣꯏ ꯄꯤꯑꯝꯗꯥꯏꯗ ꯎꯔꯦꯕꯀꯣ ꯍꯣꯏ 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 ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯁꯦ ꯃꯃꯥ ꯃꯔꯣꯟꯁꯦ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗꯨꯗ ꯈꯤꯇꯪ ꯇꯦꯛꯅꯤꯀꯦꯜ ꯑꯩꯅ ꯈꯟꯕꯗ ꯔꯣꯡ ꯇꯥꯅꯤ ꯍꯥꯏꯅ ꯀꯩꯅꯣ ꯍꯥꯏꯒ ꯈꯨꯟꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯩꯔꯤꯁꯦ ꯃꯩꯇꯩꯂꯣꯟ ꯑꯗꯨꯝ ꯖꯦꯅꯔꯦꯂꯤ ꯁꯣꯁꯤꯌꯦꯜꯂꯤ ꯉꯥꯡꯉꯁꯨꯅꯦꯀꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯔꯣꯟꯁꯦ ꯃꯌꯥꯝ ꯍꯩꯔꯤꯁꯤ ꯀꯅꯥꯗꯒꯤ ꯇꯝꯕꯅꯣ ꯍꯥꯏꯔꯗꯤ ꯃꯥꯏ ꯃꯄꯥꯗꯒꯤ ꯇꯝꯕ ꯃꯄꯨꯗꯒꯤ ꯇꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯃꯥꯗꯒꯤ ꯇꯝꯈꯤꯕꯅꯦ ꯍꯥꯏꯕꯀꯣ ꯑꯣ ꯑꯗꯨꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯥ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯗ ꯉꯁꯥꯏ ꯃꯌꯥꯡ ꯅꯛꯄ ꯃꯩꯇꯩ ꯅꯛꯄꯁꯦ ꯃꯩꯇꯩ ꯅꯛꯄ ꯃꯃꯥ ꯃꯩꯇꯩꯂꯣꯟ ꯊꯣꯛꯄ ꯂꯩꯌꯦꯕꯀꯣ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯠꯂꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯂꯥꯏꯁ ꯇꯧꯕ ꯃꯇꯝꯗꯅꯦꯀꯣ ꯖꯦꯅꯔꯦꯂꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤ ꯆꯥꯝꯃꯁꯤꯗ ꯃꯤ ꯑꯃ ꯑꯅꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯦꯚꯔꯦꯖ ꯖꯦꯅꯔꯦꯂꯥꯏꯁ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯗꯤ ꯖꯦꯅꯔꯦꯂꯥꯏꯁ ꯆꯨꯝꯃꯤ ꯇꯧꯕꯗꯨꯗꯤ ꯃꯦꯖꯣꯔꯤꯇꯤꯅ ꯀꯔꯤ ꯇꯧꯏ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯅꯪꯒꯤ ꯀꯩꯅꯣꯅꯤꯅꯀꯣ ꯑꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯅꯣꯂꯦꯖꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯥ ꯕꯣꯔꯥꯖꯥꯎꯕꯣꯏ ꯏꯃꯨꯡꯁꯦ ꯑꯥ ꯕꯣꯔꯥꯖꯥꯎꯕꯣꯏ ꯏꯃꯨꯡꯁꯤ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯍꯧꯗꯦ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯈꯔ ꯃꯨꯏ ꯑꯗꯨꯒ ꯃꯃꯥꯗꯣ ꯃꯨꯕꯒꯤꯀꯣ ꯑꯥ ꯑꯗꯨ ꯀꯩꯅꯣꯒꯤ ꯃꯄꯥꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯀꯨꯆꯨ ꯄꯥꯜꯂꯦꯕꯀꯣ ꯄꯥꯝꯃꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯃꯩꯇꯩꯂꯣꯟꯗ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ
Ah, Bora jauna haiba koi mung manunggi loan se maiterone ne. chumi aduni aina hainingido Ah. ati sumain hayaba adugi historical kanoda aina thigatpadana ko aina thigatpada sumain phangiyaba ado kanogi akogi kanogi loktak mapanda lebe Bishnupriya mayam se maitai lun ngangba mat kano tau hai kano tau se horak se asi kanogi matam dani aba garib nawas matam dani aba garib nawas na kano tau raga ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯝꯐꯨꯗ ꯅꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗ꯭ꯔꯗꯤ ꯅꯣꯏꯗ ꯀꯩꯅꯣ ꯇꯧꯔꯒ ꯗꯟꯗꯤ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯇꯦꯛꯁꯀ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯗꯒꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯉꯥꯏꯈꯣꯡ ꯁꯤꯕꯥꯏ ꯍꯥꯏꯅꯁꯨ ꯉꯥꯏꯈꯣꯡꯗ ꯁꯤꯄꯥꯏ ꯊꯝꯃꯦꯕ ꯁꯤꯄꯥꯏ ꯊꯝꯃꯒ ꯉꯥꯏꯈꯣꯡ ꯁꯤꯄꯥꯏ ꯀꯥꯡꯕꯨꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯟꯗꯤ ꯄꯤꯕꯁꯦ ꯍꯥꯏꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗꯕꯗ ꯑꯇꯣꯞꯄ ꯃꯔꯣꯟ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯔꯣꯟ ꯉꯥꯡꯉꯗꯤ ꯃꯣꯏꯗ ꯗꯟꯗꯤ ꯄꯤ ꯇꯥꯏ adun adugi tamba moise ngaikong sipai aduda lay ngaikongda adudagi mathangda asigi information dina kana yumung manungdara laikai kari Bishnupriya marung ngang se maitilo ngang de bida adugi paw sinam ka bangun chili abuni thoda adumaina kanoda Bishnupriya marang kano marang thajaga adugi kanodo adoption maitilo si oibegi matungda hojeki kundari ba kano se नाइकोंग हाइगेरा कुमन हाइगेरा अदुदगी राखालदिला हाइगेरा अदुदगी सुन बांग्लादेश तो सुन नमले या बा अदु मोय खुंदुगी मिंगना कनो हाइबा के मंगी मकोंग कविया अदु मोय असि खुंद मोय मी सिंसि कोना पाई अलोइबा द माइग्रेट होरे हाइदे कनो मैते लोन सी एडॉप्ट तौरा कंप्लीट एडॉप्ट तौरा का कोना माइग्रेट होरे पनी हाइना सी थाजबम ले या मोय कनो करिगिनो विष्णुप्रिया रे मैते लोन ngangi adugi matangdudani aba tawagidi nang hujiki wariduna idi kanogi Bishnupriya version oireko Bishnupriya version ado ai loigi kyoja aduda hujiki kanogi hujiki kano ipu bora chawse akhoi abok se ai abok ki laki ka we moi kano ni amatan puksam mamni ablo na ba okay moi kano ni aba machi manaw ni aba akhoi ichi na ko ya ba bora chawna akhoi bukta aduna moise kano degi hana degi maiki lo ngang basi ko wali sai hai ga hojiki kano gi asumaina so lai ahlaman lai akoi khunda Bishnupriya haidaba ko Bishnupriya ngang ngamde aba khangdi khangba adudagi ngang li ngamdaba adugi reason do na sumain tawba mapa sina kano gi kuman gi ne akoi kumgi ne adudagi luhungubana ngaikongdagi aduda mapasu maitilo ngangba adudagi ngaikonggang ningon su maitilo ngangba adu mapa mama se maitan marun manarabani angang chawrakpado adudi ma se exposure to Bishnupriya marun se phangdra ma du maitilo ndata ngang la ko mani lak basida aduna ma se Bishnupriya se huji phum ngam jabo ko lai ya ka ka ba kara lai ya moi ki ka pai ba moi ki ling ne mi khara lai ya ba moi ta aduna adudagi kanogi ngaikongdagi luhongda rakhaldiladagi luhongda atopa pe singari dei luhongba baramuni dei luhongba kangudo ma sidi maitai lon haidamni aba Bishnupriya mani adudagi de mana macha se maji Bishnupriya so haibani na do macha se tam tam Bishnupriya se ma khaktanga dum nange ba ko adudai atupadi angang si tawrakpa magi de adudagi de mai mapu mabok de maitai lon singang mama su kona chahi mari manga taruk oirpa matamda masi so maiti don den ko adudagi angang si mama go so adi kara adu so maiti don tingang mo pahu asi fact ni asi dai di tikpadagi observe tawro pai de adu kungi angang ni na macha ni ngai ne aduda madamada akoi gi hujikti kanate madamada akoi gi chahi kaya ni hujiki akoi bubu ko matamda ne ko han china maiti lona ta ngang pani na masi Bishnupriya haite duhong obudam singari degi duhong ba adudagi barang moi de duhong ba aduna koilaso de luhongba kano ni sina mau sina Bishnupriya ngangba adudai mo khana bata jabda sumai to ge nupa sina maiti lon da chai ba nupi na Bishnupriya da hanjin ba sumai amu lai ya ba aduna taunani se ahan ni se hanubidugi magi hanurabani ko magi chawrakpani Bishnupriya lona chawrakpani na mana sauraga ngang matam sida magi machin thiba ka ni Bishnupriya da thiyai ya ba ahan sini Bishnupriya ida mana maitai lona ta chairakpa nupi da mai nupi da matangi kano dane ai apps amakhak leibane ba ko
ꯑꯗꯨꯒꯤ ꯑꯦꯞꯁꯇꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯑꯣꯖꯥ ꯔꯥꯙꯥꯃꯣꯍꯟꯗꯣ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯀꯂꯥꯔꯥꯖꯥꯔꯣ Oja Radhamon, Kakak Radhamon si masih Kalaraja, nanti mah Kalaraja Bansegi ni apa kok? Kalaraja Hoji Pune le se Sanahal Rajkumar Kawi apa kok? ꯃꯣꯏ ꯃꯌꯥꯝꯕꯁꯤꯡꯂꯥ Ahoy mayamba singne. Aduna mana kano ꯃꯍꯨꯠ mana ꯁꯤꯜꯂꯒ ꯆꯠꯄ ahoy mahus silaga chat haide ni ga akhoi licensing tawbase organization kumba mana tawni aba representing the kano da Kalaraja ni ꯉꯔꯥꯡꯒꯤ ꯑꯩꯅ ꯃꯦꯔꯤꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯑꯉꯥꯡꯒ ꯌꯥꯎꯏꯗꯣ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯅꯥꯏꯁꯦ ꯕꯣꯟꯔꯥꯖ ꯀꯧꯋꯦꯕꯀꯣ Okay ꯂꯩꯕꯥꯛ ꯑꯃ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯅꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯦꯟꯇꯥꯌꯔ ꯁꯤꯜꯆꯔꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯩꯇꯩ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯣꯏꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯖꯤꯂꯥ ꯀꯧꯋꯦꯕꯀꯣ ꯖꯤꯂꯥ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯃ ꯃꯃꯤꯡꯅꯤ ꯑꯗꯨꯒꯤ ꯖꯤꯂꯥꯗꯨꯒꯤꯁꯨ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯃꯄꯨ ꯍꯥꯏꯁꯦ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯦꯔꯤꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯗꯣ ꯕꯣꯟꯔꯥꯖ ꯂꯩꯕꯥꯛꯀꯤ ꯂꯩꯕꯥꯛ ꯃꯄꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯅꯥꯎꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯥꯙꯥꯃꯣꯍꯟꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗ ꯂꯩꯕꯥꯛ ꯃꯄꯨꯗꯨꯅ ꯆꯠꯊꯣꯛꯇꯕꯗ ꯃꯥꯒꯤ ꯅꯣꯃꯤꯅꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯔꯥꯙꯥꯃꯣꯍꯟꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯄꯔꯁꯟ ꯑꯃꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯐꯗꯅ ꯑꯩ ꯃꯥꯒ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯛꯇ ꯂꯩ ꯑꯗꯨꯝ ꯏ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯃꯣꯠ ꯈꯦꯠꯅꯕ ꯀꯥꯡꯕꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯉꯔꯥꯡ ꯃꯥꯁꯨ ꯒꯨꯅꯆꯟꯗ꯭ꯔ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯒꯨꯅꯆꯟꯗ꯭ꯔ ꯀꯔꯤꯑꯕ ꯒꯨꯅꯆꯟꯗ꯭ꯔꯗꯨ ꯀꯩꯌꯨꯝꯅꯣ ꯃꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯌꯥꯎꯍꯟꯕꯤꯕꯅꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯀꯩꯅꯣꯁꯨ ꯌꯥꯎꯔꯗꯤ ꯅꯪꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯝꯕꯅꯤ ꯉꯔꯥꯡꯗꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯃꯊꯪꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯇꯨꯒꯤ ꯈꯨꯠꯊꯥꯡꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯤ 3-4 ꯑꯗꯨꯝ ꯄꯨꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯍꯥꯏꯔꯛꯑꯒ ꯃꯊꯪꯒꯤ ꯊꯥꯡꯖꯗꯗꯤ ꯅꯠꯇꯦ ꯃꯊꯪꯒꯤ ꯊꯥꯡꯖꯗꯗꯤ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯇꯣꯄꯤꯛ ꯑꯃꯅꯤ ꯀꯥꯟꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯃꯃꯥꯡꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯏꯁꯨꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯀꯥꯏꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯀꯩꯅꯣ ꯅꯣꯏ ꯌꯥꯎꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯅꯣꯏꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯍꯥꯏꯔꯛꯄꯗꯨꯁꯨ ꯃꯌꯥꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪꯒꯤ ꯀꯩꯅꯣ ꯑꯃꯗ ꯊꯥꯡꯖꯁꯦ ꯇꯣꯄꯤꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯥꯏ ꯑꯗꯨꯒ ꯌꯨꯝꯖꯀꯩꯁꯁꯤꯅ ꯏꯇꯤꯍꯥꯁꯀꯤ ꯄꯔꯤꯡꯗ ꯍꯥꯏ ꯏꯇꯤꯍꯥꯁꯀꯤ ꯄꯔꯤꯡꯁꯤ ꯅꯍꯥꯟ ꯀꯩꯅꯣꯐꯥꯎ ꯅꯣꯏ ꯀꯌꯥꯝꯕꯒꯤ ꯀꯔꯤꯒꯤ ꯕꯤष्ꯅꯨꯒꯤ ꯀꯔꯤꯒꯤ ꯕꯤष्ꯅꯨ ꯆꯀ꯭ꯔ ꯁꯥꯂꯒ꯭ꯔꯥꯝꯒꯤ ꯀꯔꯤꯒꯤ ꯄꯔꯤꯡꯁꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯈꯥꯒꯦꯝꯕ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯁꯤꯅ ꯑꯃꯨꯛ ꯄꯥꯉꯟꯒꯤ ꯋꯥꯔꯤ ꯂꯥꯛꯑꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯥꯏꯀꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯗꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯁꯇ꯭ꯔꯛꯆꯔꯦꯂꯤꯖꯝ ꯑꯃꯗꯤ ꯄꯣꯁ ꯏꯁꯇ꯭ꯔꯛꯆꯔꯦꯂꯤꯖꯝ ꯍꯥꯏꯕꯒꯤ ꯗꯤꯁꯀꯣꯔꯁꯇꯨꯗ ꯅꯩꯅꯕ ꯃꯇꯝꯗꯅꯦ ꯗ ꯇꯔꯝ ꯏꯠꯁꯦꯜꯐꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯅꯔꯤ ꯑꯣꯄꯣꯖꯤꯁꯟꯗ ꯁꯦꯟꯇꯔꯗ ꯂꯩꯇꯕ ꯃꯥꯔꯖꯤꯟꯗ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯍꯦꯛ ꯇꯥꯝꯁꯦ ꯍꯦꯛ ꯁꯤꯖꯤꯟꯅꯕꯗꯅꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯇꯤꯍꯥꯁꯇ ꯃꯈꯣꯏꯅ 1932ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ 90sꯀꯤ ꯃꯇꯝ ꯐꯥꯎꯕꯗ ꯉꯁꯥꯏ ꯗꯤ ꯁꯤ ꯑꯣꯐꯤꯁꯀ ꯊꯨꯒꯥꯏꯗꯅ ꯈꯣꯠꯀꯥꯏꯗꯅ ꯇꯧꯈꯤꯗꯣ ꯃꯩꯇꯩꯁꯤꯡꯅ ꯑꯗꯨ ꯑꯝꯁꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯦ ꯀꯥꯏꯅ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯁꯦ ꯃꯁꯤꯁꯤꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯩꯇꯩ ꯁꯥꯏꯀꯤꯗ ꯁꯦꯟꯇꯔꯗ ꯃꯣꯏꯅ ꯂꯩꯔꯒ ꯃꯥꯔꯖꯤꯟꯗ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯊꯝꯖꯤꯜꯂꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯖꯨꯗꯥꯏꯁ ꯑꯦꯟ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯑꯦꯟ ꯅꯦꯒ꯭ꯂꯦꯛꯇꯦꯠꯀꯤ ꯋꯥꯈꯜ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜ ꯂꯥꯛꯄꯁꯤ ꯂꯩꯃꯅꯥꯏ ꯍꯥꯏꯕ ꯇꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯅꯤꯡꯊꯧꯅꯥꯏ ꯑꯦꯟ ꯂꯩꯃꯅꯥꯏ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯗꯗꯤ ꯑꯅꯤꯁꯦ ꯑꯃꯈꯛꯇꯅꯦꯕ ꯃꯩꯇꯩꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯃꯩꯇꯩꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅꯥꯏꯒ ꯂꯩꯃꯅꯥꯏꯒꯤꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯣ ꯀꯜꯆꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯆꯤꯟꯍꯥꯏꯗ ꯂꯩꯕꯁꯦ ꯂꯩꯃꯅꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯌꯦꯕꯀꯣ ꯅꯤꯡꯊꯧꯅꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯕ ꯂꯩꯃꯅꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯥꯂꯤꯁꯥ ꯍꯥꯏꯕ ꯇꯥꯝꯗꯨꯁꯨ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯕ ꯂꯤꯇꯔꯦꯂꯤ ꯀꯥꯂꯤꯁꯥ ꯍꯥꯏꯁꯦ ꯃꯩꯇꯩꯒꯤ ꯆꯤꯟꯍꯥꯏꯗ ꯂꯩ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯐ꯭ꯔꯦꯟꯗꯨ ꯀꯥꯂꯤꯁꯥ ꯈꯣꯡꯕꯥꯟ ꯍꯥꯏꯁꯦ ꯕꯥꯔꯨꯃꯅꯤꯒꯤ ꯁꯥꯟꯇꯤꯄꯨꯔ ꯀꯔꯤ ꯂꯩꯔꯤꯕ ꯄꯥꯀꯣꯏ ꯄꯥꯔꯛꯀ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗꯨꯅꯦꯕꯀꯣ
अदु अखोइना पुलपना दुगी बारोमनीगी दायुगी मफमसिबु कालिसा खोंबान हारा खंगे दो कालिसा खोंबान दा अखोइ इपन अमा लई हाइबगी वखनसी कालिसा कालिसा ना हौजिकसु खुलक्की इमा इबेन सिंगदा हंगो मतमदा विष्णुप्रिया हारा खंगोय कालिसा हाइदि खंगने दो कालिसा कौबा अमखक लई हाइसे कालिसा हाइदि स्माइ तो नमै मणिपुरी सिंगददी चनमिनबा अदो कुचुमुबा कांगु हाइपा यायबको दुदा काली द कन्नबा साने ना कनाना नोंगकना इंटरप्रेट तौसलकपगी याम दरबार सोबसु थोकेबको अदुदगी अमु इंटरप्रिटेशन अमु सोले हाइदि अमुबा सा हाइदि अमुबा साने अदुमाइना को सा हाइदि केनो हाइबनिदा मसादो सा हाइदि एनिमल हाइब नतेको ओके कुचुदुनी मागी कुचुदु मसादो बोडीदो कला सयादगी लाकपनिदना कला सयादगी समझलगा कालिसा लाकपनेबा अदो इवेंदा दि कालिसा से थुगाइरगा खरा अखोइगी तत्समा अमदि तद्भवा हाइना वाहिदुगी हरफमदु मांगहंदना थंबा अमा मांगहलगा स्वराट से श्राद्धबु मैतैना स्वराट कौइदना अदुमाइना कला सयासी समझलगा कालिसा हाइगिबा दुना कालिसा हाइबा टर्म से अखोइगी चिन्हाइदा लेरक लेकाइदा यामना अंडर एस्टिमेट तौबा टर्म अमा ओइबनिना मदुजु से नंगदबा अईगी कंसेप्ट निको अदो नंगैगा मोन मानबा याय मानदबा याय नंग ngasai concept दे खंगेबको हाइबदि विष्णुप्रिया हाइरिबा नत्र विष्णुप्रिया मणिपुरी हाइदोरिबा सिगी मनुंगदा आइदि कैनोना मणिपुरी मुस्लिम हाइबा यारदि आइदि कैनो मैथै पांगन कांगुसिंगना मसाना मसाबु रिटर्न रेकॉर्ड सिंगदा मणिपुरी मुस्लिम हाइना सक ताकपा यारगदि विष्णुप्रिया सिंगसु मणिपुरी विष्णुप्रिया नत्रगना विष्णुप्रिया मणिपुरी हाइना सक ताकपा यायबको अदुगी कंसेप्ट विष्णुप्रिया वर्जन दा मितई मणिपुरी ने ज्ञान ताब्रा है मणिपुरी ओजागी तो तारे कन अमुक अमन के पॉइंट अनि खतंग काव लन या दोम तंग हायो ओजाना हाइबदो अखोइगी युमनाक सगै लेबदो युमनाक सगै सिनेको जिगे ngaikong अखोइ खुमन अदुदगी राखाल जिला अदुदे बांग्लादेश की मंगी मखोम लेबे मोइसे युमनाक सगै ले अदो मेजॉरिटी विष्णुप्रिया दा युमनाक सगै ले या लेबसिदे करी हो हाइदे असि खुंदारिबा खुनमरी मोइदि मैतै लो ngangbनिना ने को खंगे अब मोइदि विष्णुप्रिया दा ने करी कवि मोइ युमनाक सगै जे मैतै दा ने करी कवि हाइदे अखोइ खुदा ले अखोइ बबो खोइ से पुक्षम बमनि को जे की बोरा चावबा अखोइ इपन इपु बोरा चावबा करे मोइ कनो युमनाक सगै अमतनिया बा कनो खंबमनि नोइगिना करी होय काउदगे नोइगिना आई ना मोइरांगनि मोइरांग मोइरांग हाइब्रा मोइरांग मयुम हाइब्रा कनो मोइरांग मयुम कवि मोइरांग मयुम मोइरांग थेम ले मोइरांग मयुम ले अदो अखोइ पुबोगति मोइरांग थेम हाइखि अदो मोइरांग मयुमरा मोइरांग थेमदा दु मोइरांग खक्ता दु माइरंबा अखोइ दौना दे मोइरांग थेम हाइखि हाइदे हाइखि नते अनि नेबको युमनाक से अनि नि मोइरांग मयुम हाइबंगा मोइरांग थेम हाइबंगा ओ अनि रा आई अदु अदुना मोइरांग थेमला मोइरांग मयुमला अनि से कंफर्म होइताबा ना मोइरांग थेम अखोइ दौना दे एम जितेन सिंह ने नि इखियाबा एम द मोइरांग थेम जितेन सिंह हाइना हाइ ओके अदुना मने ओके अदुदगी हुजिकी ngaikongda leiba akoi kunda leise license leire अदुदगी अखोइ लेकाइ मयाम तानरिसिना कनो लेire पुखम लेire अदुदगी मयाइ के तारिसिना वक्रम कवि वक्रम मांग तारिसिना मोइरांग मयुम ता को अदुना ngaikongda सु दुमाइना लेयाबा पुक्षम लेय अदुमाइना तौना लेय अदो असि मयाम से मोइगी कनोगी सागी की मी मयाम से आखोगी बारोमुनि साइड ता अदगी सिंगारी साइड ता तो मयाम ता अदुदगी ने मोइगी मिंगुना तोंगालियाबा सोना मोइना राजा लोके अदु लोके अच्छा लोके याना सागे अखोइ मैतै दोलना सागे कविना विष्णुप्रियादना लोके कवियाबा को अदुदा हुजेकी मोइसे कनो हाइदि असि सागे इदे ता दो करी ये कनोगी अखोइ ये की कनो दो मोइरांग रा नत्रगना कनो रा अखोइगी खुमन रा ना अदु सिंगे बा मोइ मसेंदा हाइदि मोइरांग रा ना खुमन रा ना मोइसे कनो रा करी कवि अतै लैबदो
ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤꯗꯣ ꯀꯔꯤ ꯍꯣꯏꯅ ꯀꯧꯕ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯌꯦꯛ ꯇꯔꯦꯠ ꯃꯉꯥꯡ ꯂꯨꯋꯥꯡꯁꯦ ꯀꯩ ꯀꯩꯅꯣꯁꯨ ꯑꯗꯨ ꯈꯪꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯍꯜ ꯂꯃꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯤ ꯈꯔ ꯍꯧꯖꯤꯛꯀꯤꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯌꯥꯝ ꯁ꯭ꯇꯗꯤ ꯇꯧꯗꯕꯅꯤꯅ ꯍꯪꯉꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅ ꯅꯪꯁꯦ ꯃꯉꯥꯡꯔꯅ ꯂꯨꯋꯥꯡꯔꯅ ꯈꯨꯃꯟꯔ ꯈꯪꯉꯣꯏꯕ ꯈꯪꯗꯣꯔꯤꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅꯦꯕ ꯈꯪꯉꯤꯁꯦ मासे मांगंग्रेन मासे लुआंग्रेन मासे कनोसे अदुना विष्णुप्रियादसु हुजिक लैबस मोय लोक सागै हादि म खंगो मोय लोकै हादि खंगनि अदुना अदु लोकै असिना अदु लोकै अदुना अदु लोकै तारिब लोकै मयाम से मोय करी कनोदा ये कनोदा ताई सलाइदा ताई अदु मोय खंगे अब अहन अदु हुजिक अदुगी मथक्ता स्टडी तौना रिसर्च तौना लाइक कमा फोंग मम लೈ अब अखोगी दुलोसुरा है तो कनो देगी ओजा मना अदु आई लाइक तो फंगदी ओजा दम तंग फंगनगे को दुदा कनोगिने हुजिकी आईगी ऑब्जर्वेशन न सिनी अखोगी नोंसु भारम हाइसे नोंसु भारम सिदा विष्णुप्रिया खतनते अतैसु अखोगी नन मैतै कांगु हाइतारेको जाओगी जाओगी मयाम अमा चंगसलैसे मसिगी मनुंगदगी मथंग मथंग लोय युमनाक फंगनक्तोइनेबको मसिगी युमनाक फंगनरपसे मुगवारी में पॉइंट में ऐड तौगेको हुजिकी युमनाक से विष्णुप्रियादा ओजाना हाइगी बदो मयाम अमा युमनाक यावदे अदु चुम्मे अदुदा हुजिकी मयाम अमा युमनाक यावदबसे याव मयाम अमा लै यावदब मयाम अमा सलो अदु यावदबदे एकदम पुलपना यावदबसे लैमनाय कांगुनियाबा हुजि विष्णुप्रिया के वर्जन दने हाइने हाइसे विष्णुप्रिया अखोगी वर्जन ददे कनानो लैमनाय कनानो निंथोनाय से शेंगना लैरेबको शेंगना लैबसिदा लैमनाय कांगुसे हाइदे बांग्लादेश 70% मेजॉरिटी नाचौरोमदा दगी निंथौखोरोमदा लैसे निंथौनाय कांगुनी कनो खंगबुक हैरोक से असे मोइसे कनोने लैमनाय ने लैमनाय अदो निंथौ खोंगा अदुदगी कनोगा कनो नाचौगा अदु नाइखोंग से असे मोइसे कनो निंथौनाय ने चुमे चुमे अदुना बांग्लादेश दा 70% लैमनाय अदुदगी इंडिया त्रिपुरा दा लैदिबा 10% लैमनाय कांगुसे मोइगी युमना के लैदियाबा मोय मसेंदा अकोई इसामंग नगाई ने अब करीनो मोय लेमन कनो युना सगे लैदिसे पुलपना लैदियाबा कनासु लैदियाबा मोयगी अमत्तगी लैदियाबा युमना सगे लैतबसिंग से लैमनाय ने लौदोइरा हां युमना सगे लैतबसिंग से लैमनाय ने लौदोइरा युमना सगे लैदिसे लोइना लैमनाय ने अब निंथौनाय पुन मगलोय युमना सगे फंगरेबा लोइना मेजॉरिटी के लैयाबा ओके दुदुमा कांसेप्ट मेजॉरिटी के हाइदे पुलपना लोइना लैरेको लैबसिदा युमना से लैबसे सलाई से कनागिना कना सलाई से होजिसु आई कयामुक मी क्लियर नो खंगदे आईना क्लियर होय अकोई खुनीना क्लियर होय अदुदगी कोइला सोलदसे मयाम अमा अहल मन लै मोइना अकोइगी युमना सगी मथक खंगबा लुना खंग मोइसिन खंगेबा आई कनाना मगंग नो कनाना लुआंग नो कनानो कनुसि खंगेबा सपोज अकोइगी ओजा उमोल होइसे आइना पनबा ओजा उमोल होइसे मोइसे राजा लोकैनेना मादि कयम खंगद्रेको कोना आइना सुम विष्णुप्रिया हंसिम राजा लोकैसी ओजा कनुगी ओजेके पुखरम बमसु उइबा जाय अदुदगी नतरा कना कनुसु उइबा जाय अको लाइसेंस उइबा जाय पुखरम बमसिना अरिबा अकोइगी विष्णुप्रियादने को पुखरम बमसिना अरिबा राजा लोकैने अदुदगी लाइसेंस से अनोबा राजा लोकैने आबको राजा लोकै हारगा खंगदोइसे अखोइगी कला राजागी लोकैदु ओइदोइरा नतरा मंगांग लुआंग करिगुंबा दोनगी मैतैगी येक सलाइदुगा पुलहंदोइरा नतरा खुमन कांगबुसिंग ओइदोइरा राजा लोकैसे लोन खुमन खुमनगी दो खुमन से आइदि ऑब्जर्वेशन अनि लेरे कैना दे अमना खुन नमन मबु खुमन कौई दे अमना खुमन नाइसे मंगांग लुआंग खुमन को अदुगी सलाई की खुमन दुने ना हाइसे अदु अनि अदुना लाइस्रम का अकोई कांगू दने लाइस्रम का कनोगा दगी कनोगा पुखरम बमगा लौनो बया देबा येकति नहीं है ना होय मैतेगी दिखंगरे को विष्णुप्रिया के नहीं ना हाइसे आइदि विष्णुप्रियादा लाइस्रमगा पुखरम से अनिमक्सी लौनो बया दे खुमन ओरंगनी खुमन ने तो लौना बजा दे मोबाई हानदगी सु आदि पाथाकांदी दसो लई पाथाकांदी दसो सिंगारी दसो लई दना को आउजी के कनो कांगुसे राजा लगे कांगुसे मोय अमागा लौना बजा दे
Raja Lokai haise Khuman Kangbu ne ba. Kuman Kanguni. Aduga kanogi aina se concept amakak ne ai sum observation ne aduga assumption ne ba ko. Khuman Kangbu ne na makhoi na kanna claim to sondana ngasai Madai Gang Raja Gang Ninthunai Leimanai se. Masidi mitai hai di Ninthauja Kangbu gi Mangang Kangbu gi ne nakhoi na Mangang ai do. Adugi Ninthauja Kangbu gi Maitai Ninthau gi ko. Maitai Ninthau gi nang ngasai gi Thaugan tauba Kangbu Mateng pangba Kangbu do. Madugi Kangbu dubu Ninthau nai Ninthau gi midyeng makha da thamba Kangbu sing dubu na Ninthau nai haire. Leima gi mieng makha da thamba sing dubu na Leimanai haire. Madar Gang adi Madar Gang natra Madai Gang. Madui Gang. Tum mi lai khara da Madar Gang, Madai Gang, Mador Gang, Madoi Gang. Nate. Madui MADOI ni. Adudo MADAR iba Kangbu sule ko. Madar Gang na do alam mani kanani do printing mistake orang mani. Okay. Ado Madui Gang MADOI. Madui ai se Vishnu Priya Marunda na kanuni. Leima Sija. Leima Sija. Dugi Leima do Khuman Leima na te ba khama. Adagi ngasai gi Raja Gangi Raja se. Adusu Khuman Raja na te. Aduna madugi concept tumdang nang kai dong khakta amdang yengjallo. Aduga ngasai gi Yumnak City mapungoina phangnarakpa mayam singsida aigi kenoni aigi findings ta mi singsi nongchu bharamgi natra nopo haramgi mi mayam ama Manipur sida leire Maitai Ningthaugi makhada Maitai Ningthau aise Khuman nate Ningthauja Kangbu sini ko Ningthauja Kangbu sigi mieng makhada leire du Maitai singda chanba haibam leeba ko Ningthauna lokhatpi base magi NRC da mingchan ngumbane ba khaba duna yumnak phangbasi yamna important oyenko duna Ningthauna yabiba lokhatpi na bai damta Ningthauna penna bagi damakta mayam singse loina aidi thabak ama Ningthauna penna bagi damakta masabu loyalty haidra akoi yamna thajaba yaba mi ama oina ba honaba Ningthauna nongma penbiraga pare nangna tawriba sinphamdui matungina nang adu yumnak phangjaro natragana kanaguma mana luna chana tauba ka yumnak ama ko madu yumnak tu da changjaro haidana yumnak phanganbase masi sigi paring ama chatharame masi kenbo Chandrakirti matambau tormi hai adumaina aidi Tikandri ki mapa se be Tikandri ki mapa Chandrakirti ki matam sibau tormi hai na dumain tae ba ko adugi matung di dum tawpasida nasai Ningthaugi miengda akoigi lokhatpagi yumnak sagai phangbagi level yaudriba Kangbu sing lehaubudo Maduda chahi tare khuntakpagi matamsida punna thominarakpa matamsida yaukhalakpa haitare sigi aigi observation da yausalakpaduna maram oiraga moise dum di yumnak phanghodraba haitare ngasai gi oja omoloi kariwe phanghodriba tongan ba mayam phanghodrise nangi concept ngasi aingonda anauba mayona gak phange adudi Ningthaunai makhaide ayamba majority yumnak phangi aduga Madoi Gangi Kangbu singsidhi ayamba Leimanai Kangbu je ayamba yumnak phangde haba dude ayu amata yumnak phangde moi dudo ayu mo hanna yengjanabagi maram ama nangna aingonda mayona ma hangdoe ba ko aidi yumnak leitriba Kangbu ingche mangoda question am hangtare ba nangse Madoi Gangla natra Raja Gangla na duda ko findings to koi cross check ama tawba yare nako duna aingondasu buddhi khara chawkhalala ne ba sigi manunggi social structure do khangnabagi aduda aluibada kama haigirma odana aluibada kanata recommendation ta usahadi Vishnu Priya kayina hada sewahi te mete marata yamna kano kari haini derogatory or outsider kuma low bunina aduna Leimanai hairaga kana tawbuna phani aduda dumaina kana tawsi ai duni adudu na ozagi kanoni haba version ni haba ozana ozagi point of view ni ko adu kai se hujik wali se
ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯃꯅꯤꯄꯨꯔꯤ ꯀꯟꯁꯦꯞꯇ ꯂꯥꯛꯑꯗꯤ ꯃꯩꯇꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯅꯤꯃꯛꯁꯤ ꯈꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯅꯤꯃꯛꯁꯤ ꯈꯜꯂꯒ ꯑꯅꯤꯃꯛꯀꯤ ꯗꯤꯐꯔꯦꯟꯁ ꯑꯣꯄꯤꯅꯤꯌꯟꯗꯤ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯗ ꯀꯣꯃꯣꯅꯤꯇꯤ ꯀꯔꯤ ꯂꯩꯕ ꯀꯔꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯌꯥꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯅꯤ ꯂꯥꯛꯇꯣꯔꯤꯁꯦꯀꯣ ꯅꯪꯒꯤ ꯀꯟꯁꯦꯞꯇꯨ ꯃꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩ ꯂꯣꯏꯁꯟꯈꯤꯒꯦ ꯑꯗꯨꯅ ꯂꯩꯃꯅꯥꯏ ꯑꯗꯨꯗꯒꯤ ꯍꯥꯏꯕ ꯅꯤꯡꯊꯧꯅꯥꯏ ꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯀꯩꯅꯣꯗꯅꯦꯀꯣ ꯀꯩꯅꯣꯗ ꯂꯩꯃꯅꯥꯏ ꯍꯥꯏꯁꯦ ꯂꯩꯃꯒꯤ ꯃꯤꯅꯥꯏꯅꯦꯕ ꯑꯗ ꯑꯦꯛꯆꯨꯋꯦꯂꯤ ꯈꯜꯂꯨꯔ ꯑꯣꯔꯤꯖꯤꯅꯦꯜ ꯀꯩꯅꯣ ꯃꯤꯅꯥꯏꯅꯦꯕ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯩꯅꯣꯒꯨꯝꯕꯅꯦꯕꯀꯣ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕ ꯂꯩꯃꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯆꯠꯂꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯥꯡꯒꯤꯅ ꯌꯥꯅꯤꯡꯉꯣꯏꯕ ꯑꯗꯨ ꯇꯧꯗꯕꯤꯗ ꯑꯗꯨꯅ ꯀꯩꯅꯣ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯋꯥꯍꯩꯁꯤꯁꯨ ꯍꯥꯏꯔꯨꯔꯒꯗꯤ ꯅ꯭ꯌꯨꯂꯤ ꯀꯣꯏꯟ ꯇꯔꯝꯅꯦꯕꯀꯣ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ 1932ꯗꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯅꯧꯅ ꯀꯣꯏꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯀꯥꯂꯤꯁꯥꯅꯤ ꯍꯥꯏꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯚꯔꯖꯟ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅꯀꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯁꯤꯖꯤꯟꯅꯔꯝꯗꯦꯕ ꯕꯦꯡꯒꯣꯂꯤꯅ ꯅꯪ ꯍꯪꯉꯛꯄꯗ ꯅꯪꯁꯤ ꯀꯔꯤ ꯖꯥꯠꯅꯣ ꯍꯥꯏꯕꯗ ꯃꯣꯅꯤꯄꯨꯔꯤꯅꯦ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕ ꯍꯥꯏꯗꯣꯏꯃꯤ ꯃꯥ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅꯤ ꯍꯥꯏꯕ ꯖꯥꯠꯇꯤ ꯃꯅꯤꯄꯨꯔꯤꯅꯦꯕ ꯂꯣꯟꯁꯤ ꯕꯤꯁꯅꯨꯄ꯭रिꯌꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯖꯥꯠꯇꯤ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯅ ꯖꯥꯇꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯋꯥꯍꯩ ꯑꯅꯤ ꯀꯩꯅꯣ ꯇꯧꯔꯒ ꯖꯣꯏꯟ ꯇꯧꯔꯒ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯤꯔꯛꯄꯁꯦ ꯑꯁꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗꯒꯤ 1932ꯗꯒꯤ ꯈꯔ ꯈꯔ ꯍꯧꯔꯦꯀꯣ ꯀꯩꯅꯣꯒꯤ ꯁꯨꯃꯥꯒꯤꯗꯒꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯃꯊꯪ ꯍꯧꯕ ꯅꯠꯇꯦ ꯇꯥꯕꯗ ꯆꯞ ꯆꯥꯅ 1960 ꯔꯦꯀꯣꯔꯗꯅꯤ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯣꯕꯖꯔቬꯁꯟ ꯅꯠꯇꯦꯕ ꯔꯦꯀꯣꯔꯗꯅꯦ ꯔꯦꯀꯣꯔꯗꯅꯦ 1968ꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯟꯁ ꯃꯩꯇꯩ ꯑꯦꯟ ꯃꯩꯇꯩ ꯃꯤꯟꯁ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯃꯩꯇꯩ ꯃꯤꯟꯁ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯟꯁ ꯃꯩꯇꯩ ꯍꯥꯏꯔꯒ ꯑꯩꯈꯣই ꯑꯍꯜ ꯂꯃꯟ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯤꯔꯁꯤ ꯑꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯋꯥꯍꯩꯁꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ 60s 70sꯀꯤ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯈꯠꯂꯛꯈꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯏꯁꯨꯗꯨ ꯑꯗꯨꯋꯥꯏꯗꯨꯗꯒꯤ ꯀꯟꯈꯠꯂꯛꯑꯒ 90s ꯐꯥꯎꯕꯁꯤꯗꯤ ꯈꯝ ꯊꯦꯡꯅ ꯂꯥꯟꯅꯦꯕꯀꯣ ꯁꯦꯜꯐ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯄꯔꯤꯡꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯉꯁꯥꯏꯒꯤ ꯅꯪꯅ ꯍꯧꯖꯤꯛꯇ ꯄꯤꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯟꯁ ꯃꯩꯇꯩ ꯃꯩꯇꯩ ꯃꯤꯟꯁ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯩꯅ ꯈꯨꯠ ꯃꯆꯥ ꯃꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯎꯠꯈꯤꯕꯗꯣ ꯃꯗꯨ ꯑꯩꯁꯨ ꯋꯥꯊꯤ ꯌꯥꯝ ꯆꯥꯔꯤꯅꯦꯕꯀꯣ ꯃꯤꯒꯤ ꯐꯣꯟ ꯀꯣꯜꯗ ꯀꯔꯤꯗ ꯅꯪ ꯑꯃꯈꯛ ꯑꯉꯥꯡꯈꯩ ꯌꯥꯎꯔꯛꯏꯗꯣ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯀꯟꯁꯦꯞꯇꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯁꯤ ꯑꯩꯅ ꯀꯟꯚꯤꯟꯁ ꯇꯧꯕꯗ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯃꯁꯤꯒꯤ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟꯗ ꯍꯦꯇ꯭ꯔꯦꯠꯅꯦꯁ ꯑꯃꯈꯛ ꯂꯩꯈꯤꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯇꯥꯔꯝ ꯏꯠꯁꯦꯜꯐꯁꯤ ꯃꯩꯇꯩꯒꯤ ꯃꯤꯠꯌꯦꯡꯗ ꯉꯁꯥꯏ ꯃꯥꯔꯖꯤꯟꯗ ꯊꯝꯃꯒ ꯅꯦꯒ꯭ꯂꯦꯛꯇꯦꯠ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯇꯥꯔꯝꯁꯦ ꯍꯦꯛ ꯇꯥꯕꯗ ꯍꯥꯏꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯡꯁꯦ ꯇꯨꯀꯠꯆꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯁꯥꯒꯠꯂꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯈꯪꯉꯛꯄ ꯎꯅꯔꯨꯕ ꯇꯥꯟꯅꯔꯨꯕ ꯊꯤꯖꯤꯜꯂꯨꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯌꯥꯔꯣꯏ ꯍꯥꯏ ꯑꯉꯥꯡꯗꯨꯁꯨ ꯌꯨꯝꯅꯥꯛ ꯂꯩꯕ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯃꯩꯇꯩꯁꯤꯡꯗ ꯃꯩꯇꯩ ꯃꯔꯛꯇ ꯃꯅꯤꯄꯨꯔꯤ ꯑꯣꯏꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯗꯣ ꯑꯗꯣ ꯂꯣꯟ ꯉꯁꯥꯏꯒꯤ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯖꯥꯇꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯄꯨꯟꯅ ꯖꯥꯇꯤ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯂꯣꯟꯗꯣ ꯄꯨꯟꯅ ꯉꯥꯡꯃꯤꯟꯅꯒꯗꯧꯅꯤ ꯍꯥꯏꯗോ ꯑꯗꯨꯗ ꯃꯗꯨꯒꯤ ꯀꯟꯁꯦꯞꯇꯨꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯟꯁꯦꯞꯇꯨꯗ ꯍꯨꯂꯥꯜꯂꯨꯕꯗꯤ ꯌꯥꯗꯦ ꯀꯃꯦꯟꯁꯤ ꯏꯁꯇ꯭ꯔꯣꯡꯂꯤ ꯄꯤꯔꯨꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯤꯔꯤꯗꯣ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯅꯥꯠ ꯖꯣꯒꯤ ꯁꯝꯄ꯭ꯔꯗꯥꯏ ꯀꯣ ꯃꯁꯤꯁꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯕꯦꯁ ꯇꯧꯗꯦꯕ ꯃꯣꯏꯗꯤ ꯃꯣꯏ ꯖꯥꯇꯤꯗꯨꯗ ꯕꯦꯁ ꯇꯧꯋꯦ ꯑꯗꯨꯅ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯅꯥꯠ ꯖꯣꯒꯤ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯀꯟꯐꯔꯦꯟꯁꯇ ꯕꯦꯡꯒꯣꯂꯤꯁꯨ ꯌꯥꯎꯏ ꯍꯤꯟꯗꯤ ꯚꯥꯁꯤꯁꯨ ꯌꯥꯎꯏ ꯏꯟꯗꯤꯌꯥꯒꯤ ꯂꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯥꯡꯕ ꯅꯥꯠ ꯖꯣꯒꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯒ꯭ꯔꯦꯇꯔ ꯅꯥꯠ ꯖꯣꯒꯤ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯀꯩꯅꯣꯝꯃ ꯁꯥꯒꯠꯄꯗꯣ ꯃꯃꯥ ꯒꯥꯔꯤ ꯁꯣ ꯌꯥꯎꯔꯝꯗꯦ ꯁꯤꯗ
ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯇꯥꯔꯒꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯩꯁꯨꯀꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯇꯥꯔꯝꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯑꯩ ꯑꯝꯁꯨꯒ ꯑꯩꯒ ꯅꯍꯥꯟꯁꯦ ꯐꯝꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯦꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯦꯁꯦ ꯇꯧꯕ ꯂꯦꯞꯄꯣ ꯍꯥꯏꯅ ꯅꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯦꯁꯦ ꯇꯧꯔꯤ ꯃꯈꯩꯀꯣ ꯃꯩꯇꯩꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡꯀꯣ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯌꯨꯝꯕꯤ ꯃꯔꯤꯗꯣ ꯌꯨꯝꯕꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯑꯟꯗꯔꯑꯦꯁꯇꯤꯃꯦꯠ ꯇꯧꯔꯒ ꯕ꯭ꯔꯦꯟꯗ ꯍꯦꯇ꯭ꯔꯦꯠꯅꯦꯁ ꯗꯦꯕꯂꯞ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯑꯃꯅꯦꯅ ꯃꯁꯤ ꯅꯤꯡꯁꯤꯡꯕꯁꯦ ꯑꯩ ꯐꯣꯡꯅ ꯍꯥꯏꯔꯕꯅꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯦꯁꯦ ꯅꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯦꯁꯦ ꯇꯧꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯈꯣꯡꯊꯥꯡꯗꯣ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯈꯟꯅꯕꯒꯤ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯃꯇꯝ ꯑꯃ ꯅꯟꯗꯀꯤꯁꯣꯔꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯑꯗꯩ ꯀꯣꯟꯅ ꯊꯪꯗ ꯃꯗꯨꯒꯤ ꯏꯁꯨꯗꯨꯅ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯣꯏꯍꯜꯂꯒ ꯉꯁꯤ ꯅꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩ ꯉꯔꯥꯡꯗꯤ ꯍꯥꯏꯍꯧꯗ꯭ರೆ ꯃꯊꯪꯒꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯀꯩꯅꯣꯅ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯣ ꯕꯤꯔꯦꯟꯗ꯭ꯔ ꯁꯤꯅꯥꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩ ꯂꯦꯡꯒꯥꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯦꯕ ꯑꯗꯣ ꯃꯥ ꯍꯥꯏꯕꯅꯦꯕ ꯃꯩꯇꯩꯁꯤꯡꯁꯦ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯃꯅꯤꯄꯨꯔꯤꯅꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯔꯇꯤꯐꯥꯏ ꯇꯧꯗꯣꯏꯕ ꯃꯥꯕꯨ ꯀꯅꯥꯅꯣ ꯁꯤꯅꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯄꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯆꯥꯎꯕꯅꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯁꯤꯅꯤ ꯁꯤꯗ ꯃꯥꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯇ ꯁꯤꯡꯅꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯗꯕ ꯊꯕꯛꯅꯦ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯂꯦꯡꯕꯥꯟ ꯄꯥꯏꯔ ꯍꯥꯏꯕꯤꯔꯝꯃꯦꯕꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯄꯣꯛꯄꯅꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯆꯥꯎꯕꯅꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯁꯤꯗꯣꯔꯤꯃꯤ ꯑꯁꯤꯗ ꯃꯩꯇꯩꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯍꯥꯏꯔ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯦꯟꯇꯤ ꯐꯤꯂꯤꯡꯗꯣ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯝꯕꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯅꯍꯥ ꯃꯤꯔꯣꯜꯁꯤꯡꯗ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯦꯟꯇꯤ ꯐꯤꯂꯤꯡꯁꯦ ꯆꯞ ꯆꯥꯅ ꯌꯪ ꯂꯥꯎꯅ ꯂꯩꯔꯦꯕ ꯉꯔꯥꯡ ꯃꯤ ꯑꯅꯤꯈꯛꯇꯣ ꯂꯣꯏꯅ ꯍꯥꯏꯗꯤ ꯏꯃꯤꯅꯦꯟ ꯃꯤ ꯉꯥꯛꯇꯅꯦꯕꯀꯣ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯦ ꯂꯣꯛꯅꯥꯊ ꯐꯥꯟꯖꯧꯕꯝ ꯍꯥꯏꯒꯦꯔꯥ ꯀꯣꯟꯊꯧꯖꯝ ꯅꯟꯗꯕꯥꯕꯨ ꯍꯥꯏꯒꯦꯔꯥ ꯃꯣꯏꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯤ ꯋꯥ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗ ꯌꯦꯠꯄ ꯈꯪꯗꯦ ꯁꯧꯒꯠꯄ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯐꯝ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯦꯟꯇꯥꯂꯤꯇꯤꯗꯁꯨ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯐꯪꯈꯤꯕ ꯏꯖꯨꯀꯦꯁꯟꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯉꯒ ꯐꯔꯗꯔ ꯆꯦꯟꯖꯦꯁ ꯂꯥꯛꯅꯕꯒꯤ ꯍꯥꯏꯗꯤ ꯕ꯭ꯔꯦꯟ ꯃꯦꯟꯇꯦꯂꯤꯇꯤ ꯁꯤꯞꯇꯨꯗꯤ ꯑꯣꯏꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔꯕꯨꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯨꯝ ꯃꯃꯥꯡꯗ ꯃꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯄꯨꯔꯛꯑꯒ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯃꯗꯨꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯑꯃꯅꯦꯕꯀꯣ ꯃꯗꯨꯅꯗꯤ ꯊꯕꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯍꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯆꯔꯒ ꯍꯤꯡꯖꯕꯗꯨꯁꯨ ꯌꯥꯝ ꯐꯩ ꯃꯗꯨꯗ ꯑꯩꯒꯤ ꯀꯃꯦꯟ ꯂꯩꯇꯦ ꯑꯗꯨꯕꯨ ꯒ꯭ꯔꯦꯇꯔ ꯃꯅꯤꯄꯨꯔꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯄꯥꯉꯟꯒ ꯃꯩꯇꯩꯒ ꯈꯟꯅꯔꯛꯀꯅꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯩꯇꯩꯒ ꯈꯟꯅꯔꯛꯀꯅꯤ ꯁꯣꯝꯗꯅ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏꯅꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯤ ꯕꯣꯔ ꯑꯃꯗꯪ ꯄꯤꯌꯨ ꯍꯥꯏꯅꯤ ꯀꯣ ꯑꯗꯨꯒꯤ ꯃꯤꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯀꯟꯁꯦꯞꯇꯨꯅ ꯍꯦꯟꯅ ꯆꯨꯝꯃꯦꯕ ꯃꯩꯇꯩꯗ ꯂꯩꯔꯤꯕꯁꯤꯗꯤ ꯃꯩꯇꯩꯁꯤꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯅꯥꯒꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯂꯋꯥꯏꯒ ꯏꯝꯐꯥꯜꯒ ꯀꯣ ꯁꯍꯔꯒ ꯈꯨꯜꯂꯛꯀ ꯔꯨꯔꯦꯜꯒ ꯑꯔꯕꯥꯟꯒꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗ ꯈꯦꯠꯅꯕ ꯉꯁꯥꯏꯒꯤ ꯏꯁꯇ꯭ꯔꯛꯆꯔꯗ ꯕꯥꯏꯅꯔꯤ ꯑꯣꯄꯣꯖꯤꯁꯟ ꯁꯦꯝꯃꯒ ꯑꯆꯧ ꯃꯆꯥ ꯈꯥꯏꯕꯒꯤ ꯄ꯭ꯔꯤꯖꯨꯗꯥꯏꯁ ꯑꯦꯟ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯒꯤ ꯀꯣ ꯁꯦꯟꯇꯔ ꯑꯦꯟ ꯃꯥꯔꯖꯤꯟꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯦꯒ꯭ꯂꯦꯛꯇꯦꯠ ꯑꯃꯗꯤ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯑꯦꯟ ꯅꯦꯒ꯭ꯂꯦꯛꯇꯦꯠ ꯃꯩꯇꯩ ꯃꯁꯥꯁꯤꯅ ꯃꯁꯥꯕꯨ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁꯅꯤ ꯑꯇꯩꯁꯤꯡꯁꯤꯕꯨ ꯅꯦꯒ꯭ꯂꯦꯛꯇꯦꯠꯅꯦꯅ ꯈꯟꯕꯒꯤ ꯀꯟꯁꯦꯞꯁꯦ ꯃꯁꯤꯁꯤꯅꯅꯦꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯁꯨ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯍꯥꯏꯗꯤ ꯄꯥꯉꯟꯒꯁꯨ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯀꯨꯀꯤꯒꯁꯨ ꯅꯥꯒꯥꯒꯁꯨ ꯂꯥꯟ ꯁꯣꯛꯅꯔꯤꯁꯦ ꯁꯤꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯅꯅꯦꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯒꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗ ꯍꯥꯏꯈꯤꯕꯗꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯕꯔꯃꯥꯗꯁꯨ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯕꯔꯃꯥꯗ ꯃꯩꯇꯩ ꯃꯥꯡꯉꯤꯗꯣ ꯕꯔꯃꯥꯗ ꯃꯩꯇꯩ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯨꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟꯗꯨꯅꯅꯦꯕꯀꯣ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟ ꯑꯁꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯊꯤꯑꯣꯔꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯋꯦꯕꯀꯣ ꯑꯄꯤꯜ ꯇꯧꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯨ ꯃꯩꯇꯩꯒ ꯆꯥꯎꯔꯛꯄꯅꯤꯅ ꯃꯩꯇꯩ ꯆꯣꯁꯃꯥꯒ ꯃꯦꯟꯇꯦꯂꯤꯇꯤ ꯀꯩꯅꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯈꯪꯉꯛꯄꯅꯦ ꯑꯗꯣ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟꯁꯤꯅꯦ ꯍꯥꯏꯕ ꯃꯩꯇꯩ ꯍꯧꯖꯤꯛ ꯆꯣꯏꯅ ꯅꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨ
ꯍꯧꯖꯤꯛꯁꯨ ꯃꯩꯇꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯟ ꯃꯩꯇꯩ ꯑꯗꯨ ꯁꯅꯥꯃꯍꯤ ꯃꯩꯇꯩ ꯒꯣꯔꯤꯌꯥ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯥꯔꯦꯁꯟꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯦꯕ ꯃꯩꯇꯩꯗ lay yam kana lay yan ꯑꯗꯨꯅ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯥꯔꯦꯁꯟ ꯍꯥꯏꯁꯦ ꯑꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯁꯤꯕꯨ ꯑꯁꯤ ꯀꯩꯅꯣꯁꯦ ꯀꯟꯁꯦꯞꯁꯦ ꯀ꯭ꯂꯤꯌꯔ ꯀꯩꯅꯣ ꯇꯧꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯩꯇꯩ ꯃꯁꯦꯟꯗ aduna ꯑꯗꯨ adugi theory of separation na khoi bu lapna halle ko ꯑꯥ ꯑꯥ aduna ꯑꯥ theory of unification da work tausi haibane ꯆꯨꯝꯃꯤ 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 ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩ ꯀꯩꯅꯣꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯔꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯍꯥꯏꯒꯦꯀꯣ ꯑꯗꯣ ꯑꯣꯖꯥꯅ ꯂꯩꯃꯅꯥꯏ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯩꯇꯩꯒꯤ ꯚꯔꯖꯟꯗꯗꯤ ꯌꯥꯅꯤꯡꯕꯁꯨ ꯌꯥꯏ ꯃꯩꯇꯩ ꯀꯩꯅꯣꯗꯗꯤ wahaudo kamani ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯗꯗꯤ ana thamase ꯌꯥꯔꯣꯏꯀꯣ wahaudo kamani ana thamase ꯍꯣꯏ ꯍꯣꯏ ꯋꯥꯍꯧꯗꯣꯛꯅꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯗꯒꯤ ꯌꯥꯔꯣꯏꯗꯣꯏ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯒꯦ ꯂꯩꯃꯅꯥꯏ ahamba ꯄꯣꯏꯟꯠ point nangondai la adana ꯂꯩꯃꯅꯥꯏꯒꯤ ꯋꯥꯍꯤꯁꯤꯒꯤ ꯃꯤꯅꯤꯡꯁꯤꯗꯤ ꯑꯁꯤ ꯀꯩꯅꯣꯁꯦ ꯋꯥꯍꯤꯁꯦ ꯃꯩꯇꯩ ꯋꯥꯍꯤꯅꯦꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯋꯥꯍꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟꯗ ꯍꯥꯏꯗꯣꯔꯤꯕꯁꯤꯅ ꯃꯩꯇꯩ ꯋꯥꯍꯤꯒꯤ ꯃꯤꯡꯗꯣ ꯑꯩꯅ ꯀꯩꯒꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯣꯡꯉꯦꯕ ꯑꯩꯒꯤ ꯏꯃꯥ ꯃꯔꯣꯟ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯏꯃꯥ ꯃꯔꯣꯟ ꯇꯣꯡꯉꯦꯕꯀꯣ ꯑꯗꯨꯗ ꯋꯥꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯅꯤ ꯅꯝꯕꯔ ꯇꯨꯗ ꯍꯥꯏꯕꯗꯤ ꯂꯩꯃꯅꯥ ꯔꯤꯄ꯭ꯔꯦꯖꯦꯟ ꯄꯥꯔꯠ ꯑꯃꯈꯛꯇꯅꯦꯕ ꯀꯩꯅꯣꯁꯦ hoy ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ hoy ꯃꯅꯤꯄꯨꯔ nangi suggestion dai note sala ꯑꯗꯨꯁꯨ ꯚꯥꯔꯠ ꯕꯪꯒ꯭ꯂꯥꯗꯦश ꯇꯤꯟꯅꯔꯒ ꯇꯣꯇꯦꯜ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯗ 100 ꯑꯣꯏꯔꯒ 20-25 ꯈꯛꯇꯪꯅꯦꯕ ꯂꯩꯃꯅꯥꯏ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯤꯁꯦ 70-75ꯁꯦ ꯀꯩꯅꯣꯅꯦꯕ ꯅꯤꯡꯊꯧꯅꯥꯏꯅꯦꯕ nangi ꯑꯗꯨꯒ nangi ꯑꯗꯨꯒ suggestion dai note sala ꯑꯗꯨꯅ ꯂꯦꯃꯅꯥꯏ ꯋꯥꯍꯤ ꯈꯛꯇꯪꯗꯨꯅ ꯑꯩꯈꯣꯏ ꯖꯥꯇꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯗꯣꯔꯤꯃꯣ hoy 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 ꯑꯗ ꯅꯝꯕꯔ 2 ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯑꯗꯒꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯁꯟ ꯁꯤꯗꯅꯅꯦꯕ ꯇꯧꯅꯤꯡꯉꯤꯁꯦ ꯍꯥꯏꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯖꯥꯇꯤꯁꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗ ꯑꯍꯨꯝ ꯈꯪꯅꯔꯦ ꯃꯩꯇꯩ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯦꯟ ꯀꯩꯅꯣ ꯄꯥꯉꯟ ꯑꯁꯤꯅꯦꯕ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅ ꯄꯥꯝꯃꯤꯁꯦ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯩꯈꯣꯏ ꯌꯥꯅꯤꯡꯉꯤ ꯇꯧꯅꯤꯡꯉꯤ ꯃꯩꯇꯩ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯄꯨꯔꯥꯟꯗꯁꯨ ꯍꯥꯏꯌꯦꯕꯀꯣ ꯈꯨꯃꯟ ꯄꯨꯔꯥꯟꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯍꯥꯏꯔꯨꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯑꯦꯛꯁꯦꯞꯇꯦꯠ ꯃꯌꯥꯝꯅ ꯈꯨꯔꯝꯅ ꯊꯝꯕ ꯌꯥꯅꯤꯡꯕ ꯀꯩꯅꯣꯅꯦꯕ puya amani puya ꯄꯨꯌꯥꯒꯨꯝꯕꯅꯦꯕ ꯑꯁꯤ ꯄꯨꯌꯥꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯑꯂꯣꯏꯕꯗꯅꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯄꯥꯕꯤꯔꯝꯕ ꯑꯂꯣꯏꯕꯗ ꯅꯝꯕꯔ 10ꯗꯒꯤ ꯏꯕꯗꯨꯗ ꯍꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯈ꯭ꯔꯥꯡ ꯏꯔꯨꯞꯄ ꯀꯥꯡꯕꯨꯒ ꯏꯔꯨꯞꯇꯕ ꯀꯥꯡꯕꯨꯒ ꯃꯣꯏ ꯀꯩꯅꯣꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯣꯏ ꯈꯥꯏꯅꯈꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯂꯣꯏꯕ ꯋꯥꯍꯩꯗꯨ ꯑꯗꯨꯗ ꯂꯣꯏꯈꯤꯕꯅꯦꯕꯀꯣ hoy 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 ꯑꯗꯨꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯥꯡꯕꯨꯅ ꯈꯜꯂꯤꯁꯦ ꯃꯩꯇꯩ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯁꯤꯗꯅ ꯇꯧꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯅ ꯊꯝꯕ ꯑꯁꯤꯗꯇꯅꯦꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯏꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯥꯡꯕꯨꯅ ꯑꯇꯩꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯃꯩꯇꯩꯒ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦꯕꯀꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯕꯤꯁꯅꯨ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯃꯅꯤꯄꯨꯔꯤꯖꯝ ꯀꯟꯁꯦꯞꯇ ꯂꯥꯛꯑꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯤ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯑꯟꯗꯔꯗꯅꯦ ꯃꯩꯇꯩ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯄꯥꯉꯟ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯂꯣꯏ ꯌꯥꯅꯤꯡꯒꯅꯦꯕ ꯑꯗꯨꯗꯤ ꯑꯅꯧꯕ ꯅ꯭ꯌꯨ ꯇꯥꯔꯝ ꯑꯁꯨꯃꯥꯏꯅ ꯂꯩꯃꯅꯥꯏ ꯍꯥꯏꯁꯤ ꯃꯗꯨ ꯅꯤꯡꯊꯧꯅꯥꯏ ꯍꯥꯏꯁꯤ ꯑꯗꯨꯃꯥꯏꯅ ꯀꯥꯂꯤꯆꯥ ꯍꯥꯏꯁꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯗꯤ ꯌꯥꯅꯤꯡꯉꯣꯏꯕ maduduma ai note sala adu further makha tana atai singna kari kari hainarake dusu di yeng taena ꯑꯗꯨꯗꯤ ibani ꯇꯥꯏꯗ ꯌꯦꯡꯕ ꯇꯥꯏ ꯑꯗꯨꯗ ꯃꯌꯥꯝꯒꯤ ibani gisna ahan bagi wahudok tuni wahudok tugi reaction am pange ꯍꯣꯏ 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 adumai to na lawrasi adu ꯐꯔꯦ ibani ngasigi discussion je yam nungai ai youtube ta thagat tare ibani gi photo ama hapaga nanga iga wari sanabagi na ꯌꯥꯏ ꯌꯥꯏ ꯑꯣꯖꯥ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯣꯏꯟ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯄꯤꯔꯛꯄꯁꯤꯡꯗꯨꯗ ꯅꯣꯠ ꯇꯧꯁꯟꯕ ꯌꯥꯕ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯗꯩ ꯐꯦꯛꯆꯨꯋꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩꯅꯆꯤꯡꯕꯁꯤꯡꯁꯤ ꯐꯣꯟ ꯀꯣꯜ ꯑꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯔꯤꯕꯅꯦ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯑꯣꯖꯥ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯒ ꯂꯩꯍꯧꯔꯁꯅꯨ ꯐꯔꯦ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯃꯈꯥ ꯇꯥꯅꯅꯦ ꯅꯣꯡꯃ ꯑꯃ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯒꯤ ꯑꯦꯞꯁꯇꯨꯒꯤ ꯈꯨꯊꯥꯡꯗꯒꯤ ꯑꯣꯖꯥ ꯔꯥꯙꯥꯃꯣꯍꯟꯁꯨ ꯅꯍꯥꯛꯁꯨ ꯑꯩꯁꯨ ꯑꯗꯨꯒ ꯃꯩꯇꯩ ꯑꯃꯈꯛꯀ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯁꯀꯁꯟ ꯑꯝꯇꯪ ꯇꯧꯁꯤꯅꯦ ꯌꯥꯏ ꯑꯣꯖꯥ ꯌꯥꯏ ꯑꯣꯖꯥ
ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ओके ओके ओजा ꯑꯥ ꯊꯝꯃꯁꯤ